ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯆꯥꯎꯊꯣꯏ ꯀꯧꯕ ꯃꯔꯤꯜ ꯄꯥꯟꯗꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯤꯜ ꯄꯥꯟꯗꯦ, ꯑꯋꯥꯕ ꯊꯕꯛ ꯑꯃꯠꯇ ꯁꯨꯅꯤꯡꯗꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯇꯧꯔꯨꯕ ꯁꯤꯟꯐꯝ ꯈꯨꯗꯤꯡꯃꯛ ꯁꯤꯃꯅ ꯐꯩ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯋꯥ ꯈꯣꯟꯊꯤ ꯆꯥꯕ ꯅꯠꯇꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯒꯤ ꯃꯍꯩ ꯑꯃꯠꯇ ꯆꯥꯔꯝꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯇꯧꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯃꯇꯣꯟꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯂꯩꯃꯇꯣꯟ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏꯗꯒꯤ ꯄꯨꯡꯈꯦꯠ ꯈꯦꯠꯅꯔꯝꯃꯤ꯫ ꯅꯨꯄꯤꯅ ꯍꯥꯏꯖꯕꯇꯅꯤ, ꯊꯕꯛ ꯑꯃꯠꯇꯁꯨ ꯃꯍꯥꯛꯅ ꯈꯪꯗꯕ ꯂꯩꯇꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯂꯩꯃꯇꯣꯟꯅ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ꯫ "ꯍꯣ, ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯑꯗꯨꯃꯛ ꯂꯩꯔꯒꯦ ꯍꯥꯏꯕꯤꯔꯤꯕ꯭ꯔꯣ? ꯅꯍꯥꯛꯅ ꯇꯨꯝꯂꯒ ꯍꯤꯞꯂꯒ ꯁꯨꯝ ꯂꯩꯔꯒꯗꯤ ꯀꯅꯥ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕꯁꯤꯡꯁꯦ ꯄꯤꯔꯛꯀꯗꯧꯔꯤꯕꯅꯣ? ꯍꯣ ꯁꯨꯗ꯭ꯔꯕꯗꯤ ꯅꯪꯉꯣꯟꯗꯗꯤ ꯂꯥꯏꯅ ꯀꯔꯤꯁꯨ ꯊꯥꯗꯕꯤꯔꯛꯂꯣꯏꯌꯦ꯫ ꯑꯇꯟꯕ ꯃꯤꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ, ꯁꯨꯅꯤꯡꯗꯕ ꯃꯤꯒꯤ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦꯗꯀꯣ!" ꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗꯒꯤ ꯍꯤꯞꯂꯝꯕ ꯆꯥꯎꯊꯣꯏꯁꯨ ꯂꯩꯃꯇꯣꯟꯒꯤ ꯃꯅꯥꯛꯇ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯧꯔꯛꯂꯕ꯭ꯔꯥ? ꯅꯪꯒꯤ ꯏꯁꯧ ꯂꯥꯡꯕꯗꯣ ꯍꯧꯔꯕ꯭ꯔꯥ? ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯂꯋꯥꯏ ꯂꯨꯇꯣꯟꯗꯒꯤ ꯍꯦꯛꯇ ꯂꯥꯛꯇꯅ ꯉꯥꯡꯕꯅꯦꯃꯤ꯫ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯕ ꯐꯪꯗ꯭ꯔꯕꯅꯦ ꯑꯩꯁꯦ꯫ ꯏꯁ ꯀꯝꯗꯧꯅꯤ? ꯏꯄꯨꯔꯣꯏꯕꯁꯤꯗꯤ ꯄꯣꯊꯥꯕ ꯐꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯐꯃꯨꯡ ꯁꯦꯟꯅꯔꯒꯇ ꯂꯩꯕ ꯏꯄꯨꯔꯣꯏꯕꯁꯦ ꯋꯥꯔ ꯃꯥꯜꯂꯦꯀꯣ꯫ ꯍꯣ, ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯕꯨ ꯀꯔꯤ ꯁꯦꯕꯥ ꯇꯧꯖꯔꯛꯎꯒꯦ? ꯀꯔꯤ ꯆꯥꯅ ꯊꯛꯅꯕ ꯁꯦꯝꯖꯔꯛꯎ ꯍꯥꯏꯕꯅꯣ?" ꯃꯁꯤꯗꯒꯤꯗꯤ ꯆꯥꯎꯊꯣꯏ ꯃꯀꯣꯛꯇ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠꯇꯪ ꯊꯥꯔꯒ ꯍꯥꯏꯔꯝꯃꯤ, "ꯑꯣ, ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ! ꯅꯠꯇꯦ, ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯇꯧꯔꯨꯆꯣ ꯍꯥꯏꯔꯤꯅꯣ? ꯅꯪꯅ ꯍꯥꯏꯕ ꯁꯤꯟꯐꯝ ꯃꯈꯜ ꯇꯧꯔꯒ ꯌꯦꯡꯉꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯩꯇꯕꯅꯤꯅ ꯃꯤꯒꯤ ꯃꯤꯋꯥ ꯇꯥꯐꯝꯗꯇ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯔꯤ ꯑꯃꯨꯛ ꯇꯧ ꯍꯥꯏꯔꯤꯕꯅꯣ? ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯍꯩꯔꯒ ꯄꯣꯛꯂꯛꯄ ꯀꯅꯥꯕꯨ ꯌꯥꯎꯕꯒꯦ? ꯑꯁꯨꯝ ꯂꯦꯞꯇꯅ ꯇꯧꯔꯒ ꯍꯩꯔꯛꯀꯗꯕꯅꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯁꯤꯟꯐꯝ ꯑꯃ ꯍꯦꯛ ꯇꯧꯕꯒ ꯍꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯇꯣꯛꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯌꯦꯡꯕꯤꯌꯨ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯁꯝ ꯀꯛꯄ ꯍꯩꯕ ꯃꯤꯁꯦ ꯊꯣꯏꯅ ꯂꯩꯕ ꯎꯗꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏꯁꯤꯗ ꯃꯤꯌꯥꯝꯒꯤ ꯁꯝ ꯀꯛꯇꯨꯅ ꯁꯦꯜ ꯈꯔ ꯇꯥꯟꯕꯤꯔꯕꯁꯨ ꯌꯥꯏꯌꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯀꯪꯗꯨꯅ ꯁꯤꯕ ꯇꯥꯔꯦ꯫ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯗꯕꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯗꯤ ꯅꯨꯄꯤꯅ ꯊꯕꯛ ꯁꯨꯕꯁꯦ ꯆꯠꯅꯗꯦ꯫ ꯅꯨꯄꯤꯅ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯂꯥꯟꯕꯁꯦ ꯆꯠꯅꯗꯕꯅꯤꯅ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ?" ꯆꯥꯎꯊꯣꯏ ꯏꯉꯛ ꯉꯛꯅ ꯈꯨꯝꯂꯝꯃꯤ, "ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯃꯤꯌꯥꯝꯒꯤ ꯁꯝ ꯀꯛꯂꯒ ꯁꯦꯜ ꯇꯥꯜꯂꯨ ꯍꯥꯏꯕ? ꯃꯗꯣ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ꯫ ꯃꯔꯝꯗꯤ ꯑꯩꯗꯤ ꯁꯝ ꯀꯛꯄꯁꯨ ꯍꯩꯇꯦ꯫ ꯀꯝꯗꯧꯅ ꯃꯤꯌꯥꯝꯒꯤ ꯁꯝꯗꯣ ꯑꯩꯅ ꯀꯛꯀꯗꯧꯔꯤꯕꯅꯣ? ꯍꯣ, ꯁꯝꯗꯣ ꯀꯛꯂꯒ ꯑꯗꯨꯝ ꯃꯔꯥꯏꯅ ꯍꯩꯖꯔꯛꯀꯅꯤꯌꯦ꯫ ꯍꯩꯇꯦ ꯍꯥꯏꯅ ꯑꯁꯨꯝ ꯂꯩꯔꯒꯕꯨ ꯍꯩꯔꯛꯀꯗ꯭ꯔꯣ?" ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯗꯤ ꯍꯩꯔꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯗꯨꯕꯨ ꯂꯩꯃꯇꯣꯟꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏꯗꯨꯗ ꯃꯆꯤ ꯑꯃꯈꯛ ꯈꯥꯖꯤꯜꯂꯝꯃꯤ꯫ ꯆꯥꯎꯊꯣꯏ ꯃꯤꯌꯥꯝꯒꯤ ꯁꯝ ꯀꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯁꯝ ꯀꯛꯄꯗꯨ ꯅꯤꯡꯊꯤꯅ ꯍꯩꯇꯕꯅꯤꯅ ꯃꯤꯒꯤ ꯃꯅꯥ ꯈꯔ ꯀꯛ, ꯃꯀꯣꯛꯇ ꯈꯔ ꯍꯦꯛ ꯂꯦꯡꯁꯤꯜꯂꯨ, ꯏ ꯍꯦꯛꯇ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯑꯁꯣꯏꯕ ꯉꯥꯛꯇ ꯇꯧꯕꯁꯤꯗ ꯂꯩꯕꯥꯛꯇꯨꯒꯤ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯁꯝ ꯀꯛꯄ ꯂꯥꯛꯅꯔꯝꯕꯗꯨꯁꯨ ꯑꯃꯠꯇ ꯍꯦꯛ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯇꯧꯁꯤꯗ ꯂꯩꯃꯇꯣꯟꯗꯤ ꯃꯊꯃꯣꯏꯗꯨ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯆꯥꯎꯊꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯣ, ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯍꯧꯖꯤꯛꯀꯤ ꯆꯥꯅꯕꯁꯨ ꯂꯩꯇ꯭ꯔꯤꯌꯦ꯫ ꯀꯅꯥ ꯂꯥꯛꯂꯒ ꯑꯩꯈꯣꯏꯗ ꯀꯔꯤꯕꯨ ꯄꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯗꯅ ꯉꯥꯏꯔꯤꯕꯅꯣ?" ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯆꯩꯔꯛꯂꯤꯕꯗꯨ ꯇꯥꯕꯗꯨꯗ ꯑꯁꯨꯝꯅ ꯇꯞꯅ ꯈꯨꯝꯃꯤ, "ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯔꯤ ꯇꯧꯔꯨꯆꯣ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯅ ꯅꯉꯣꯟꯗ ꯊꯕꯛ ꯑꯃꯠꯇ ꯁꯨꯕ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯁꯦ ꯊꯕꯛ ꯁꯨꯕꯁꯨ ꯄꯥꯝꯗꯦ, ꯁꯨꯕꯁꯨ ꯁꯨꯔꯣꯏ꯫
ꯊꯕꯛꯇꯣ ꯁꯨꯅꯤꯡꯗ꯭ꯔꯕꯗꯤ ꯅꯤꯔꯒ ꯆꯥꯕ ꯇꯥꯕꯅꯤ ꯆꯠꯂꯣ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯆꯠꯄꯤꯌꯨ ꯉꯁꯤꯁꯦ ꯂꯨꯍꯣꯡꯕ ꯑꯃ ꯂꯩ ꯍꯥꯏꯕꯅꯤ ꯃꯗꯨꯗ ꯆꯠꯄꯤꯔꯒ ꯏꯅꯤꯡꯊꯧꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯦꯛ ꯅꯤꯕꯤꯔꯛꯎ ꯑꯩꯅ ꯇꯥꯕꯗ ꯉꯁꯤꯁꯦ ꯂꯨꯍꯣꯡꯕꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯤꯡꯊꯧꯅ ꯂꯥꯏꯔꯕ ꯑꯇꯣꯟ ꯑꯇꯥꯁꯤꯡꯗ ꯑꯉꯝꯕ ꯀꯌꯥꯃꯔꯨꯝ ꯀꯠꯀꯅꯤ ꯍꯥꯏꯅꯩ ꯑꯗꯨꯅ ꯅꯍꯥꯛꯅ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯏꯅꯤꯡꯊꯧꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯅꯤꯕꯤꯔꯨ ꯆꯥꯎꯊꯣꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯤꯕꯅ ꯍꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒꯗꯤ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝꯅ ꯀꯣꯅꯨꯡꯗꯨ ꯄꯤꯛ ꯊꯜꯂꯒ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯆꯥꯎꯊꯣꯏꯁꯨ ꯅꯤꯡꯊꯧꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯃꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯂꯒ ꯍꯥꯏꯔꯝꯃꯤ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯈꯨꯔꯨꯝꯖꯔꯤ ꯅꯅꯥꯏ ꯑꯩꯍꯥꯛ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯅꯤꯒꯦ ꯍꯥꯏꯗꯅ ꯂꯥꯛꯆꯔꯤꯕꯅꯤ ꯅꯤꯡꯊꯧꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯔꯝꯃꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯏꯔꯣ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤ ꯀꯔꯝꯕ ꯄꯣꯠꯁꯛꯅꯣ ꯍꯥꯏꯌꯨ ꯆꯥꯎꯊꯣꯏꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯃꯇꯣꯟꯅ ꯄꯣꯠ ꯑꯁꯤꯃ ꯂꯧꯔꯛꯎ ꯍꯥꯏꯔꯛꯄ ꯅꯠꯇꯕꯅꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ ꯏꯅꯤꯡꯊꯧ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯦꯛꯇ ꯑꯣꯏꯅ ꯄꯤꯕꯤꯌꯨ ꯆꯥꯎꯊꯣꯏꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧꯗꯨ ꯋꯥꯈꯜ ꯆꯃꯝꯅꯔꯝꯃꯤ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯀꯔꯤ ꯀꯔꯝꯕ ꯄꯣꯠꯁꯛꯄꯨꯅꯣ ꯆꯥꯎꯊꯣꯏ ꯀꯔꯤ ꯄꯣꯠꯁꯛ ꯍꯥꯏꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯗꯕꯗꯒꯤ ꯑꯗꯨꯃꯛ ꯅꯤꯡꯊꯧꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯤꯖꯤꯟꯅꯗꯕ ꯂꯝ ꯑꯔꯦꯝꯕ ꯂꯝ ꯃꯆꯦꯠ ꯑꯃꯈꯛ ꯂꯩꯌꯦ ꯃꯁꯤ ꯑꯣꯏꯅ ꯄꯤꯔꯒꯦꯀꯣ ꯃꯁꯤꯗꯒꯤꯗꯤ ꯆꯥꯎꯊꯣꯏꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯃꯇꯣꯟꯅ ꯍꯪꯂꯛꯂꯝꯃꯤ ꯍꯔꯥꯎꯅ ꯂꯥꯛꯄꯤꯔꯤꯁꯤꯕꯨ ꯏꯅꯤꯡꯊꯧꯅ ꯀꯔꯤ ꯀꯔꯝꯕ ꯄꯣꯠ ꯄꯤꯕꯤꯔꯛꯄꯒꯦ ꯆꯥꯎꯊꯣꯏ ꯍꯔꯥꯎꯅ ꯈꯨꯝꯃꯤ ꯌꯦꯡꯉꯣꯏ ꯏꯅꯤꯡꯊꯧꯅꯅꯦ ꯑꯁꯣꯝꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯁꯤꯖꯤꯟꯅꯗꯕ ꯂꯝ ꯃꯆꯦꯠꯇꯣ ꯑꯩꯒꯤ ꯑꯣꯏꯖꯔꯣ ꯍꯥꯏꯗꯅ ꯄꯤꯕꯤꯔꯛꯂꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯁꯦ ꯀꯌꯥꯗ ꯐꯔꯤꯕꯅꯣ ꯌꯦꯡꯉꯨ ꯂꯩꯃꯇꯣꯟꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯕ ꯅꯥꯄꯤꯅ ꯂꯦꯞ ꯂꯦꯞꯃꯨꯛ ꯋꯥꯡꯕ ꯃꯈꯩ ꯍꯧꯔꯤꯕ ꯁꯤꯖꯤꯟꯅꯗꯕ ꯂꯝ ꯃꯆꯦꯠꯇꯨ ꯄꯤꯔꯛꯂꯒ ꯅꯍꯥꯛꯅ ꯍꯔꯥꯎꯔꯤꯕ ꯅꯠꯇꯦ ꯂꯝꯗꯨꯕꯨ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ ꯆꯥꯎꯊꯣꯏꯁꯨ ꯃꯍꯥꯛꯅ ꯉꯝꯅꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯈꯨꯝꯂꯛꯂꯝꯃꯤ ꯍꯥꯏ ꯂꯝꯅꯕꯨ ꯑꯃꯥꯡꯕ ꯂꯩꯕ꯭ꯔꯣ ꯂꯝ ꯍꯥꯏꯕꯁꯤꯗꯤ ꯂꯝꯅꯤꯗꯅ ꯑꯃꯥꯡꯕ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯩꯃꯇꯣꯟꯗꯤ ꯇꯛꯁꯤ ꯁꯣꯜꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯂꯩꯃꯇꯣꯟꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏꯗꯨ ꯅꯤꯡꯊꯧꯅ ꯄꯤꯕ ꯂꯝ ꯃꯆꯦꯠ ꯑꯗꯨ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ ꯃꯐꯝꯗꯨ ꯍꯦꯛ ꯌꯧꯕꯒꯗꯤ ꯆꯥꯎꯊꯣꯏꯅ ꯂꯩꯃꯇꯣꯟꯗ ꯑꯁꯨꯝꯅ ꯍꯪꯉꯤ ꯅꯨꯄꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯁꯤꯗ ꯄꯨꯔꯛꯂꯤꯁꯤꯕꯣ ꯂꯩꯃꯇꯣꯟꯅ ꯈꯨꯝꯃꯤ ꯍꯣ ꯅꯍꯥꯛꯄꯨ ꯄꯨꯔꯛꯂꯤꯕꯁꯦ ꯃꯐꯝꯁꯦ ꯅꯤꯡꯊꯤꯅ ꯁꯦꯡꯗꯣꯛꯁꯤ ꯂꯧ ꯎꯔꯒ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯊꯥꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯦ ꯍꯥ ꯑꯩꯗꯤ ꯂꯧ ꯎꯕ ꯍꯩꯇꯦ ꯏꯪꯈꯣꯜ ꯀꯣꯏꯕꯁꯨ ꯍꯩꯔꯣꯏ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯊꯕꯛꯇꯣ ꯇꯧꯒꯗꯧꯔꯤꯕꯅꯣ ꯂꯩꯃꯇꯣꯟ ꯈꯔ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯝꯃꯤ ꯍꯣ ꯑꯗꯨꯒꯤꯗꯃꯛ ꯑꯣꯏꯔꯒꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯣ ꯀꯔꯝꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯇꯥꯛꯀꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯦꯞꯃꯨꯛ ꯋꯥꯡꯅ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡꯗꯨ ꯐꯣꯏꯕ ꯍꯧꯔꯝꯃꯤ ꯁꯦꯡꯗꯣꯛꯄ ꯍꯧꯔꯝꯃꯤ ꯆꯥꯎꯊꯣꯏꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂ ꯌꯦꯡꯂꯒ ꯃꯇꯧ ꯇꯝꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯧꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯥꯄꯤꯁꯤꯡꯗꯨ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯣꯄꯥꯛ ꯄꯥꯏꯔꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯔ ꯈꯔ ꯇꯧꯕ ꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯦꯛ ꯇꯦꯛ ꯇꯧꯔꯤꯕꯗꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕ ꯇꯔꯦꯠꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯂꯣꯟꯅ ꯁꯦꯟꯅꯔꯒ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯇꯔꯦꯠꯀꯤ ꯂꯨꯆꯤꯡꯕꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯕ ꯂꯝ ꯃꯆꯦꯠ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯤ ꯑꯔꯦꯝꯕꯗ ꯇꯥꯔꯒ ꯂꯥꯛꯂꯕ ꯃꯐꯝꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯜꯂꯝꯃꯤ
ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯂꯩꯃꯇꯣꯟꯅ ꯃꯐꯝꯗꯨꯕꯨ ꯇꯧꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯍꯨꯔꯥꯟꯕ ꯇꯔꯦꯠꯇꯨꯒꯤ ꯂꯨꯆꯤꯡꯕꯗꯨꯅ ꯃꯤꯆꯝ ꯁꯥꯔꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯅꯈꯣꯏ ꯑꯅꯤꯅ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯕ ꯂꯦꯝꯅ ꯇꯥꯔꯒ ꯂꯩꯔꯕ ꯃꯐꯝꯁꯤꯗ ꯇꯧꯊꯣꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯂꯧꯁꯤꯡ ꯂꯩꯕꯤ ꯂꯩꯃꯇꯣꯟꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯏꯕꯨꯡ ꯃꯐꯝꯁꯦ ꯑꯩꯍꯥꯛꯀꯤ ꯏꯄꯨꯅ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯝꯕꯅꯤ ꯃꯍꯥꯛꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯐꯝꯁꯤꯗ ꯁꯅꯥꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯆꯐꯨ 3ꯈꯛ ꯊꯨꯝꯂꯝꯃꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯆꯐꯨꯁꯤꯡꯗꯣ ꯀꯔꯝꯕ ꯃꯐꯝꯗ ꯐꯨꯝꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯕꯗꯒꯤ ꯃꯐꯝꯁꯦ ꯈꯖꯤꯛ ꯈꯖꯤꯛ ꯇꯧꯔꯒ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨꯅꯦ ꯏꯕꯨꯡ ꯅꯆꯟ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯇꯩ ꯑꯇꯣꯞꯄ ꯀꯅꯥꯃꯠꯇꯒꯤ ꯃꯐꯝꯗ ꯍꯥꯏꯗꯣꯛꯄꯤꯒꯅꯨꯀꯣ ꯋꯥꯐꯝꯗꯨ ꯇꯥꯔꯨꯕꯗ ꯍꯨꯔꯥꯟꯕꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯣꯏ ꯑꯩꯅ ꯀꯔꯤꯒꯤ ꯅꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯑꯔꯣꯟꯕ ꯋꯥꯗꯨꯕꯨ ꯀꯔꯤꯒꯤ ꯃꯤꯉꯣꯟꯗ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯅꯈꯣꯏ ꯑꯅꯤ ꯆꯐꯨꯁꯤꯡꯗꯣ ꯐꯪꯅꯅꯕ ꯊꯤꯍꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯍꯨꯔꯥꯟꯕ ꯀꯥꯡꯂꯨꯞꯇꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨꯅ ꯂꯩꯃꯇꯣꯟꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯗꯨꯗ ꯇꯝꯂꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯍꯨꯔꯥꯟꯕ ꯇꯔꯦꯠꯇꯨ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯗ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨ ꯂꯣꯏꯅꯃꯛ ꯇꯧꯊꯣꯛꯂꯁꯤ ꯁꯅꯥꯒꯤ ꯆꯐꯨꯗꯨ ꯐꯪꯅꯕ ꯊꯤꯔꯁꯤ ꯍꯥꯏꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯍꯨꯔꯥꯟꯕ ꯇꯔꯦꯠꯇꯨ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯂꯝꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯇꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯆꯐꯨ ꯊꯤꯔꯝꯃꯤ ꯐꯪꯕ ꯀꯧꯕꯗꯤ ꯃꯔꯩꯔꯝꯗꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯐꯝꯗꯨ ꯂꯣꯏꯅꯃꯛ ꯇꯧꯊꯣꯛꯂꯝꯕꯗꯒꯤ ꯂꯩꯃꯇꯣꯟ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯃꯐꯝꯗꯨꯗ ꯐꯧ ꯊꯥꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯐꯧ ꯀꯌꯥꯃꯔꯨꯝ ꯂꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯍꯤ ꯑꯃꯒꯤ ꯆꯥꯕ ꯀꯣꯟꯅꯒꯗꯕ ꯐꯧꯁꯤꯡ ꯊꯝꯍꯧꯔꯕ ꯃꯇꯨꯡ ꯑꯔꯦꯝꯕ ꯐꯧꯁꯤꯡꯗꯨꯗꯤ ꯂꯣꯏꯅꯃꯛ ꯌꯣꯟꯊꯣꯛꯂꯝꯃꯤ ꯃꯗꯨꯅ ꯁꯅꯥ ꯃꯌꯥꯝ ꯑꯃꯈꯛ ꯂꯦꯞꯁꯤꯜꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗ ꯍꯨꯔꯥꯟꯕ ꯇꯔꯦꯠꯇꯨꯗꯤ ꯂꯩꯃꯇꯣꯟꯅ ꯃꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯝꯃꯤ ꯃꯈꯣꯏ ꯇꯔꯦꯠꯇꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯍꯨꯔꯥꯟꯕ ꯇꯔꯦꯠꯇꯨ ꯂꯩꯃꯇꯣꯟ ꯑꯃꯗꯤ ꯆꯥꯎꯊꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯅꯨꯄꯤ ꯅꯍꯥꯛ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯁꯥꯕꯗꯥꯏꯅꯦ ꯀꯗꯥꯏ ꯍꯧꯖꯤꯛꯇꯤ ꯐꯧꯁꯨ ꯂꯣꯛꯂꯕꯅꯤꯅ ꯑꯩꯈꯣꯏ ꯇꯔꯦꯠꯀꯤꯁꯨ ꯐꯪꯐꯝ ꯊꯣꯛꯄ ꯁꯔꯨꯛꯇꯣ ꯄꯤꯔꯣ ꯑꯩꯈꯣꯏ ꯇꯔꯦꯠꯅ ꯃꯐꯝꯗꯣ ꯇꯧꯊꯣꯛꯂꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛꯁꯨ ꯐꯪꯐꯝ ꯊꯣꯛꯏ ꯋꯥꯁꯤ ꯇꯥꯔꯨꯕꯗ ꯑꯄꯪꯕ ꯆꯥꯎꯊꯣꯏꯅꯗꯤ ꯃꯈꯣꯏ ꯇꯔꯦꯠꯀꯤꯁꯨ ꯁꯔꯨꯛ ꯈꯔ ꯄꯤꯈ꯭ꯔꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯃꯇꯣꯟꯅꯗꯤ ꯆꯥꯎꯊꯣꯏꯗ ꯆꯩꯔꯝꯃꯤ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯇꯔꯦꯠꯇꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡꯈꯣꯏ ꯑꯩꯅꯗꯤ ꯃꯐꯝꯗꯨꯗ ꯁꯅꯥꯒꯤ ꯆꯐꯨ ꯐꯨꯝꯂꯒ ꯂꯩꯕꯅꯤ ꯁꯤ ꯈꯛꯇ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯗꯨ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯃꯗꯣ ꯇꯧꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯐꯪꯕꯁꯨ ꯉꯝꯖꯗꯕꯅꯤ ꯀꯔꯤ ꯇꯧꯕꯒꯤ ꯅꯈꯣꯏꯒꯤ ꯁꯔꯨꯛ ꯄꯤꯒꯗꯧꯔꯤꯕꯅꯣ ꯑꯣ ꯐꯔꯦ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯀꯔꯤ ꯀꯔꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯩꯍꯧꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯍꯨꯔꯥꯟꯕ ꯇꯔꯦꯠꯇꯨ ꯆꯥꯎꯊꯣꯏ ꯍꯣꯏꯒꯤ ꯐꯛꯂꯥꯡꯗ ꯃꯅꯥ ꯅꯞꯁꯤꯜꯂꯒ ꯀꯔꯤ ꯍꯥꯏꯅꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯇꯥꯔꯝꯃꯤ ꯇꯟꯖꯥꯁꯤꯗ ꯆꯥꯎꯊꯣꯏꯅ ꯂꯩꯃꯇꯣꯟꯗ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯌꯦꯡꯉꯣꯏ ꯍꯨꯔꯥꯟꯕ ꯇꯔꯦꯠꯇꯣ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯣ ꯍꯨꯔꯥꯟꯕ ꯂꯥꯛꯀꯗꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯁꯅꯥꯁꯤꯡꯗꯨ ꯀꯗꯥꯏꯋꯥꯏꯗ ꯂꯣꯠꯀꯦ ꯈꯜꯂꯤꯕ ꯂꯧꯁꯤꯡ ꯂꯩꯕꯤ ꯂꯩꯃꯇꯣꯟꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯍꯨꯔꯥꯟꯕ ꯇꯔꯦꯠꯇꯨ ꯂꯩꯔꯝꯒꯅꯤ ꯈꯪꯕꯗꯒꯤ ꯍꯨꯔꯥꯟꯕ ꯇꯔꯦꯠꯇꯨ ꯇꯥꯟꯅꯅꯕ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯍꯣ ꯆꯥꯛꯁꯪꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯆꯐꯨꯗꯣ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯁꯅꯥꯁꯤꯡꯗꯣ ꯍꯥꯞꯆꯤꯜꯂꯒ ꯊꯝꯕꯅꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯍꯥꯎꯈ꯭ꯔꯕ ꯁꯟꯁꯥ ꯑꯌꯥꯏꯕꯁꯤꯡꯗꯣ ꯃꯗꯨꯅ ꯀꯨꯞꯁꯤꯜꯂꯒ ꯊꯝꯂꯤꯕꯅꯤ ꯍꯣꯔꯦꯟ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯤꯕ ꯇꯥꯔꯒꯁꯨ ꯆꯐꯨꯁꯤꯡꯗꯨꯗꯤ ꯁꯟꯁꯥ ꯑꯌꯥꯏꯕ ꯑꯣꯏꯔꯕꯣꯏ ꯈꯟꯖꯔꯅꯤꯗꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯇꯨꯝꯈ꯭ꯔꯦ ꯃꯈꯣꯏꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒꯗꯤ ꯍꯨꯔꯥꯟꯕ ꯇꯔꯦꯠꯇꯨ ꯂꯣꯟꯅ
ꯆꯥꯎꯊꯣꯏ ꯍꯣꯏꯒꯤ ꯆꯥꯛꯁꯪꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯝꯕꯅꯤꯅ ꯃꯈꯣꯏ ꯆꯥꯛꯁꯪꯗꯨꯗ ꯂꯩꯔꯤꯕꯁꯤꯡꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ꯫ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕ ꯇꯔꯦꯠ ꯑꯗꯨꯅ ꯃꯥꯔꯒ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯆꯥꯎꯈ꯭ꯔꯕ ꯆꯐꯨ 3ꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯕꯅ ꯉꯁꯥꯏ ꯂꯩꯃꯇꯣꯟꯅ ꯆꯐꯨꯗꯨꯒꯤ ꯃꯊꯛꯇ ꯁꯟꯁꯥ ꯑꯌꯥꯏꯕ ꯍꯥꯞꯂꯝꯃꯤ ꯍꯥꯏꯕꯗꯨꯗ ꯁꯟꯁꯥꯁꯤꯡꯗꯨ ꯆꯥꯊꯣꯛꯂꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯇꯔꯦꯠꯃꯛ ꯆꯐꯨꯗꯨꯗ ꯌꯥꯎꯔꯤꯕꯗꯨ ꯊꯨꯅ ꯆꯥꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯐꯨꯗꯨꯗ ꯌꯥꯎꯔꯤꯕꯗꯨꯗꯤ ꯁꯟꯁꯥ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯂꯩꯃꯇꯣꯟꯅ ꯍꯨꯔꯥꯟꯕ ꯇꯔꯦꯠꯇꯨ ꯂꯥꯛꯀꯅꯤ ꯈꯪꯕꯗꯒꯤ ꯁꯟꯁꯥ ꯑꯌꯥꯏꯕ ꯌꯥꯎꯏ ꯍꯥꯏꯔꯕꯗꯤ ꯃꯗꯨ ꯆꯥꯈꯤꯅꯤ ꯈꯪꯕꯗꯒꯤ ꯑꯃꯣꯠꯄ ꯐꯠꯇ ꯍꯥꯎꯊꯤ ꯉꯥꯛꯇ ꯍꯥꯞꯆꯤꯜꯂꯒ ꯊꯝꯂꯝꯕ ꯑꯣꯏꯔꯝꯂꯦ꯫ ꯍꯨꯔꯥꯟꯕ ꯇꯔꯦꯠꯇꯨ ꯁꯟꯁꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯑꯃꯣꯠꯄꯁꯤꯡꯗꯨ ꯆꯥꯁꯤꯜꯂꯨꯕꯗꯒꯤ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯈꯩ ꯑꯣꯠꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯇꯔꯦꯠꯇꯨ ꯍꯟꯗꯛꯃꯨꯛꯁꯨ ꯂꯩꯃꯇꯣꯟꯅ ꯃꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯨꯔꯥꯟꯕ ꯇꯔꯦꯠꯇꯨ ꯆꯥꯎꯊꯣꯏ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯂꯩꯃꯇꯣꯟꯗ ꯌꯥꯝꯅ ꯁꯥꯎꯅ ꯙꯝꯀꯥ ꯇꯧꯔꯒ ꯍꯥꯏꯔꯝꯃꯤ, "ꯍꯦ ꯅꯨꯄꯤ, ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯔꯛꯇ ꯅꯠꯇꯅ ꯑꯅꯤꯔꯛ ꯁꯨꯅ ꯑꯄꯪꯕ ꯁꯤꯔꯕ? ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯍꯩꯗꯣ ꯐꯪꯅꯤꯡꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯔꯨꯛꯇꯣ ꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯟꯗꯛꯁꯨ ꯃꯔꯩ ꯃꯔꯥ ꯇꯧꯔꯒꯗꯤ, ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨ." ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯀꯔꯤꯁꯨ ꯇꯥꯔꯝꯗꯦ꯫ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯂꯩꯃꯇꯣꯟ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯗ ꯀꯔꯦꯝꯅꯔꯒ ꯅꯣꯛꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯔꯛꯄ ꯉꯝꯕꯒꯦ ꯌꯦꯡꯉꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯆꯥꯎꯊꯣꯏ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯐꯛꯂꯥꯡꯗ ꯑꯃꯨꯛꯀꯁꯨ ꯂꯨꯝꯂꯒ ꯇꯥꯔꯝꯃꯤ꯫ ꯇꯟꯖꯥꯁꯤꯃꯛꯇꯗ ꯆꯥꯎꯊꯣꯏꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ, "ꯇꯥꯔꯤꯕ꯭ꯔꯥ ꯅꯨꯄꯤ, ꯉꯁꯤꯗꯤ ꯁꯅꯥꯁꯤꯡꯗꯣ ꯀꯗꯥꯏꯗ ꯂꯣꯠꯀꯗꯧꯔꯤꯕ? ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝꯅ ꯉꯁꯤꯁꯨ ꯁꯅꯥꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯇꯨꯝꯒꯗꯧꯔꯤꯕ ꯐꯃꯨꯡꯗꯨꯒꯤ ꯀꯥꯡꯈꯗ ꯂꯣꯠꯄꯅꯕꯨ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ." ꯂꯩꯃꯇꯣꯟꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, "ꯏꯁ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯒꯨꯝꯕ ꯑꯔꯣꯟꯕ ꯋꯥꯗꯨꯕꯣ ꯑꯗꯨ ꯀꯟꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯍꯨꯔꯥꯟꯕꯁꯤꯡꯅ ꯇꯥꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ?" "ꯁꯅꯥꯁꯤꯡꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯅꯤꯝ ꯄꯥꯝꯕꯤꯗꯣ ꯃꯗꯨꯗ ꯈꯥꯎ ꯑꯃꯗ ꯍꯥꯞꯂꯒ ꯌꯥꯟꯁꯤꯜꯂꯒ ꯊꯝꯂꯝꯂꯕꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯗꯤ ꯅꯤꯝ ꯄꯥꯝꯕꯤꯗꯨꯗ ꯌꯦꯡꯒꯗꯕꯗꯤ ꯃꯥꯟꯗꯦ, ꯑꯗꯨꯅ ꯃꯐꯝꯗꯨꯗ ꯂꯣꯠꯂꯒ ꯊꯝꯈ꯭ꯔꯕꯅꯤ." ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅ ꯂꯣꯏꯅꯃꯛ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯆꯥꯎꯊꯣꯏ ꯍꯣꯏꯒꯤ ꯃꯅꯤꯡꯂꯣꯝꯗ ꯍꯧꯔꯤꯕ ꯅꯤꯝ ꯄꯥꯝꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯤꯝ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡ ꯍꯦꯛ ꯌꯧꯕꯒꯗꯤ ꯅꯤꯝ ꯄꯥꯝꯕꯤꯗꯨꯒꯤ ꯃꯁꯥ ꯑꯃꯗ ꯆꯥꯎꯔꯕ ꯈꯥꯎ ꯑꯃꯈꯛ ꯌꯥꯜꯂꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯈꯣꯏꯅ ꯎꯔꯤꯕꯗꯨ ꯁꯅꯥ ꯌꯥꯎꯕ ꯈꯥꯎ ꯅꯠꯇꯦ, ꯆꯥꯎꯔꯕ ꯈꯣꯏ ꯃꯍꯨꯝ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯗꯨꯗ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯈꯣꯏ ꯃꯍꯨꯝꯗꯨ ꯁꯅꯥ ꯍꯥꯞꯄ ꯈꯥꯎ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯑꯃꯗ ꯍꯥꯏꯔꯝꯃꯤ, "ꯍꯥꯏ, ꯅꯈꯣꯏ ꯀꯅꯥꯅꯣꯃ ꯅꯤꯝ ꯄꯥꯝꯕꯤꯁꯤꯗ ꯀꯥꯈꯠꯂꯣ, ꯑꯗꯨꯒꯅꯦ ꯁꯅꯥꯒꯤ ꯈꯥꯎꯁꯦ ꯂꯧꯊꯔꯛꯎ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯈꯣꯏꯗ ꯁꯤꯡꯅꯕꯒꯁꯨ ꯁꯥꯔꯤꯌꯦ꯫ ꯈꯪꯒꯅꯤꯗꯣ, ꯍꯧꯖꯤꯛꯇꯤ ꯁꯅꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯇꯥꯔꯦꯗꯅ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯨꯔꯥꯟꯕ ꯑꯃꯈꯛ ꯀꯥꯈꯠꯈ꯭ꯔꯦ, ꯈꯥꯎꯗꯨꯕꯨ ꯂꯧꯊꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯣꯏ ꯃꯍꯨꯝꯗꯨꯗꯒꯤ ꯈꯣꯏ ꯑꯃꯈꯛ ꯄꯥꯏꯊꯣꯔꯛꯂꯒ ꯅꯤꯝ ꯄꯥꯝꯕꯤꯗꯨꯗ ꯀꯥꯔꯛꯂꯤꯕ ꯍꯨꯔꯥꯟꯕꯗꯨꯒꯤ ꯃꯐꯩꯒꯟꯗ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕꯗꯨ ꯅꯥꯕꯗꯒꯤ ꯈꯣꯏꯗꯨꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯃꯐꯩꯒꯟꯗꯨꯗ ꯃꯈꯨꯠ ꯈꯨꯕꯥꯛꯅ ꯀꯟꯅ ꯊꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯃꯈꯥꯗ ꯂꯩꯍꯧꯔꯤꯕ ꯑꯇꯣꯞꯄ ꯍꯨꯔꯥꯟꯕꯁꯤꯡꯅꯗꯤ ꯃꯈꯣꯏ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯈꯥꯎꯗꯨꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯧꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯃꯐꯤꯗ ꯍꯥꯞꯆꯤꯟꯕ ꯑꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ, "ꯍꯦ ꯍꯨꯔꯥꯟꯕ,
ꯅꯍꯥꯛꯅ ꯁꯅꯥꯗꯨ ꯂꯣꯟꯅ ꯍꯥꯞꯆꯤꯜꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯊꯨꯅꯃꯛ ꯀꯨꯝꯊꯔꯛꯎ ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯎꯊꯛꯇ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯔꯨꯞ ꯃꯌꯥꯝ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯩ ꯁꯅꯥ ꯑꯃꯠꯇ ꯂꯧꯊꯣꯛꯄ ꯅꯠꯇꯦ꯫ ꯑꯩꯒꯤ ꯐꯩꯒꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯇꯤꯟ ꯑꯃꯅ ꯆꯤꯛꯄꯗꯒꯤ ꯇꯤꯟꯗꯨ ꯀꯟꯊꯣꯛꯂꯒ ꯍꯥꯠꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥꯁꯤꯃꯛꯇꯗ ꯈꯣꯏ ꯑꯃꯅ ꯑꯃꯨꯛ ꯎꯊꯛꯇ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕꯗꯨꯒꯤ ꯃꯊꯕꯥꯛꯇ ꯆꯤꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯃꯊꯕꯥꯛꯇ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯑꯃꯨꯛ ꯃꯈꯥꯗ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅꯗꯤ ꯎꯊꯛꯇ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕꯗꯨꯅ ꯁꯅꯥꯁꯤꯡꯗꯨ ꯑꯃꯨꯛꯁꯨ ꯍꯥꯞꯆꯤꯜꯂꯤꯕꯣꯏ ꯈꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯍꯨꯔꯥꯟꯕ ꯑꯃꯃꯨꯛ ꯎꯊꯛꯇ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯈꯣꯏ ꯃꯍꯨꯝꯗꯨꯗꯒꯤ ꯈꯣꯏ ꯀꯌꯥꯃꯔꯨꯝ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯎ ꯃꯊꯛꯇ ꯀꯥꯔꯛꯂꯤꯕ ꯍꯨꯔꯥꯟꯕꯗꯨꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯤꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕꯗꯨꯅ ꯃꯁꯥꯗꯒꯤ ꯈꯣꯏꯁꯤꯡꯗꯨ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯤꯝ ꯄꯥꯝꯕꯤꯗꯨ ꯐꯔ ꯐꯔ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯈꯣꯏ ꯃꯍꯨꯝꯗꯨ ꯀꯦꯜꯂꯛꯄꯗꯒꯤ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯏ ꯃꯍꯨꯝꯗꯨ ꯂꯩꯃꯥꯏꯗ ꯇꯥꯔꯛꯄꯗꯒꯤꯗꯤ ꯈꯣꯏꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯄꯥꯏꯊꯣꯛꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝꯗ ꯄꯪꯆꯤꯛꯇ ꯆꯤꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈ꯭ꯔꯕꯁꯨ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯂꯩꯃꯇꯣꯟꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯂꯩꯃꯇꯣꯟꯅ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯜꯂꯨꯔꯤꯕꯗꯨ ꯑꯔꯥꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯂꯩꯃꯇꯣꯟ ꯌꯥꯝꯅ ꯁꯥꯃꯟꯈꯤꯕꯗꯒꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯂꯩꯃꯇꯣꯟꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯁ ꯁꯥꯈ꯭ꯔꯦ ꯁꯥꯈ꯭ꯔꯦ, ꯀꯔꯤ ꯃꯇꯧꯅꯣ ꯑꯁꯨꯛ ꯁꯥꯕꯁꯤꯕꯣ? ꯏꯁꯥꯁꯦ ꯑꯣꯂꯥꯡ ꯑꯣꯟꯁꯧꯕꯅ ꯇꯨꯝꯕ ꯐꯥꯎꯕ ꯍꯦꯛ ꯌꯥꯗꯦꯗꯀꯣ꯫ ꯍꯣꯏꯅꯦꯍꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯁꯥꯈ꯭ꯔꯦ ꯉꯁꯤꯁꯦ꯫ ꯅꯣꯡꯕꯨ ꯆꯨꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯁꯥꯁꯦ ꯄꯣꯊꯥꯐꯝ ꯍꯦꯛ ꯈꯪꯗꯦ꯫ ꯌꯦꯡꯉꯣꯏ, ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯪꯒꯤ ꯊꯣꯡꯅꯥꯎꯗꯣ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯂꯨꯁꯣ꯫ ꯃꯗꯨꯗꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯈꯔ ꯁꯤꯠꯆꯤꯜꯂꯛꯂꯕꯗꯤ ꯈꯔ ꯃꯈꯩꯗꯤ ꯏꯪꯕꯁꯨ ꯌꯥꯏ꯫ ꯂꯩꯃꯇꯣꯟ ꯆꯥꯛꯁꯪꯗ ꯆꯪꯂꯒ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯈꯔ ꯏꯪꯊꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯨꯏꯍꯧꯗꯦ꯫ ꯂꯩꯃꯇꯣꯟ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯒꯤ ꯃꯤꯠꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯥꯔꯤꯕ ꯃꯈꯣꯜꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯃꯇꯣꯟꯅ ꯋꯥꯈꯜ ꯂꯥꯛꯄꯗꯒꯤ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ, ꯃꯄꯥꯟꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯑꯩꯅ ꯉꯁꯥꯏ ꯆꯥꯛꯁꯪꯒꯤ ꯊꯣꯡꯅꯥꯎꯗꯣ ꯍꯥꯡꯗꯣꯛꯂꯝꯕꯅꯤ, ꯑꯃꯨꯛꯇꯕꯨ ꯂꯣꯟꯁꯤꯜꯂꯨꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯥꯛꯁꯪ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯊꯣꯡꯅꯥꯎꯗꯨꯗ ꯆꯪꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯎꯔꯦ꯫ ꯂꯩꯃꯇꯣꯟꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯃꯈꯨꯠꯇ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯁꯝ ꯀꯛꯂꯝꯕꯒꯤ ꯀꯥꯇꯤꯗꯨ ꯄꯥꯏꯔꯒ ꯊꯣꯡꯅꯥꯎꯗꯨꯒꯤ ꯃꯔꯨꯝꯗ ꯂꯨꯝꯂꯒ ꯂꯩ꯫ ꯍꯨꯔꯥꯟꯕ ꯑꯃꯅ ꯊꯣꯡꯅꯥꯎꯗꯨꯗ ꯃꯀꯣꯛ ꯊꯤꯡꯖꯤꯜꯂꯛꯇꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯥꯟꯖꯥꯁꯤ ꯂꯧꯔꯒ ꯂꯩꯃꯇꯣꯟꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯇꯣꯟꯗꯨ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯀꯥꯇꯤ ꯑꯗꯨꯅ ꯆꯞꯂꯒ ꯀꯛꯊꯠꯂꯝꯃꯤ꯫ ꯍꯨꯔꯥꯟꯕꯗꯨ ꯅꯥꯕꯣꯏ ꯈꯪꯕꯣꯏ ꯃꯅꯥꯇꯣꯟꯗꯨ ꯄꯥꯏꯁꯤꯜꯂꯒ ꯂꯥꯎꯔꯛꯈꯤ, ꯏꯁ ꯑꯩ ꯁꯤꯔꯦ, ꯑꯩ ꯁꯤꯔꯦ, ꯅꯥꯇꯣꯟꯁꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯀꯛꯈ꯭ꯔꯦ, ꯑꯁꯨꯝ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯑꯇꯩ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅꯗꯤ ꯊꯥꯖꯔꯝꯗꯦ꯫ ꯍꯦꯟꯅ ꯑꯗꯨꯝ ꯃꯉꯣꯟꯗ ꯆꯩꯕꯤꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯍꯨꯔꯥꯟꯕ ꯑꯃꯃꯨꯛ ꯆꯪꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕ ꯇꯔꯨꯛꯃꯛ ꯃꯊꯪ ꯃꯊꯪ ꯊꯣꯡꯅꯥꯎꯗ ꯃꯀꯣꯛꯇꯨ ꯍꯦꯛ ꯍꯦꯛ ꯊꯤꯡꯖꯤꯜꯂꯨꯕ ꯀꯥꯟꯗ ꯃꯈꯣꯏꯒꯤ ꯃꯅꯥꯇꯣꯟꯁꯤꯡꯗꯨ ꯂꯩꯃꯇꯣꯟꯅ ꯂꯣꯏꯅꯃꯛ ꯀꯛꯊꯠꯄꯤꯔꯦꯗꯣ꯫ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕ ꯇꯔꯨꯛꯃꯛ ꯃꯅꯥꯇꯣꯟ ꯀꯛꯊꯠꯂꯕꯒꯤ ꯃꯇꯨꯡ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯒꯤ ꯂꯨꯆꯤꯡꯕ ꯍꯨꯔꯥꯟꯕ ꯑꯗꯨꯈꯛꯇꯃꯛ ꯉꯥꯏꯁꯤꯜꯂꯛꯂꯦ꯫ ꯍꯨꯔꯥꯟꯕꯒꯤ ꯂꯨꯆꯤꯡꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯔꯨꯞ ꯃꯌꯥꯝ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯁꯣꯛꯂꯕꯅꯤꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯅꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯅ ꯑꯩꯗꯤ ꯊꯣꯡꯅꯥꯎꯁꯤꯗ ꯆꯪꯂꯔꯣꯏꯒꯦ꯫ ꯊꯣꯡꯅꯥꯎꯁꯤꯗ ꯑꯩꯁꯨ ꯆꯪꯂꯨꯔꯕꯗꯤ, ꯑꯩꯁꯨ ꯁꯣꯛꯂꯕꯗꯤ ꯑꯩꯈꯣꯏ 8ꯀꯤ ꯁꯦꯕꯥꯗꯤ ꯀꯅꯥꯅ ꯇꯧꯅꯤ? ꯑꯁꯨꯝꯅ ꯍꯥꯏꯔꯒ
ꯁꯣꯛꯂꯕ ꯍꯨꯔꯥꯟꯕ ꯇꯔꯨꯛꯇꯨ ꯄꯨꯔꯒ ꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯥꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ, ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯂꯩꯃꯇꯣꯟ ꯃꯈꯣꯏ ꯑꯅꯤ ꯁꯥꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯐꯃꯨꯡꯗꯨ ꯌꯨꯝꯒꯤ ꯃꯄꯥꯜꯗ ꯊꯥꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯇꯨꯝꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯇꯕꯨ ꯇꯥꯟꯖꯥ ꯉꯥꯏꯔꯒ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕ ꯇꯔꯦꯠꯅꯤ꯫ ꯂꯩꯃꯇꯣꯟꯅ ꯍꯦꯛ ꯇꯨꯝꯈꯤꯕꯒꯗꯤ ꯂꯩꯃꯇꯣꯟꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡꯗꯨ ꯃꯈꯣꯏ ꯇꯔꯦꯠ ꯆꯪꯂꯒ ꯊꯥꯡꯂꯒ ꯄꯨꯈ꯭ꯔꯦ꯫ ꯂꯩꯃꯇꯣꯟꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯨꯝꯊꯈꯤꯕꯒ ꯃꯄꯥ ꯍꯦꯛ ꯆꯥꯔꯨꯕꯗꯒꯤ ꯇꯧꯔꯤꯕꯁꯤꯡꯗꯨ ꯀꯔꯤꯃꯠꯇ ꯍꯦꯛ ꯈꯪꯂꯝꯗꯦ꯫ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅ ꯂꯩꯃꯇꯣꯟꯕꯨ ꯐꯃꯨꯡꯒ ꯂꯣꯏꯅꯅ ꯊꯥꯡꯂꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒꯗꯤ ꯂꯩꯃꯇꯣꯟ ꯃꯤꯠꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯀꯥꯟꯗꯗꯤ ꯈꯪꯂꯦ꯫ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯒ ꯄꯨꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯂꯩꯃꯇꯣꯟ ꯀꯔꯤ ꯎꯄꯥꯏ ꯇꯧꯁꯤꯒꯦ ꯑꯁꯨꯝ ꯈꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯋꯥꯕꯗꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯃꯨꯡꯗꯨ ꯈꯣꯡꯅꯥꯡꯗꯨꯒꯤ ꯃꯈꯥ ꯑꯣꯏꯔꯞꯅ ꯉꯥꯏꯍꯥꯛ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯔꯒ ꯂꯩꯃꯇꯣꯟꯅ ꯇꯦꯛ ꯇꯧꯔꯕ ꯌꯥꯜꯂꯒ ꯂꯩꯔꯝꯕ ꯑꯆꯧꯕ ꯈꯣꯡꯅꯥꯡꯒꯤ ꯃꯁꯥ ꯑꯃꯈꯛ ꯊꯨꯗꯦꯛꯂꯝꯃꯤ ꯑꯗꯨꯒ ꯃꯗꯨ ꯐꯃꯨꯡꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯈꯣꯡꯅꯥꯡꯗꯨꯒꯤ ꯃꯁꯥ ꯑꯃꯗ ꯌꯥꯜꯂꯒ ꯂꯩꯍꯧꯔꯦ꯫ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯃꯨꯡꯗꯨ ꯊꯥꯡꯂꯒ ꯑꯃꯨꯛ ꯄꯨꯔꯛꯂꯝꯃꯤ꯫ ꯈꯣꯡꯊꯥꯡ ꯈꯔ ꯆꯠꯄ ꯍꯧꯕꯒꯗꯤ ꯍꯨꯔꯥꯟꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯁ ꯃꯔꯨꯞ ꯃꯌꯥꯝ, ꯉꯥꯏꯍꯥꯛꯇꯪꯒ ꯑꯃꯨꯛꯇ ꯄꯣꯊꯥꯈꯤꯁꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯂꯨꯝꯈ꯭ꯔꯦꯍꯦ." ꯍꯨꯔꯥꯟꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯉꯁꯥꯏ ꯃꯈꯩꯗꯤ ꯈꯔ ꯌꯥꯡꯕꯒꯨꯝ ꯇꯧꯔꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯣꯟꯊꯣꯛꯅꯕꯨ ꯈꯪꯂꯨꯝ ꯍꯦꯛ ꯂꯨꯝꯊꯔꯛꯄꯒꯨꯝ ꯇꯧꯏꯗ." ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯁꯤꯡꯗꯨ ꯇꯥꯔꯨꯕꯗꯒꯤ ꯂꯩꯃꯇꯣꯟ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯈꯪꯈꯤꯒꯅꯤ ꯈꯟꯕꯗꯒꯤ ꯇꯨꯃꯤꯟꯅ ꯐꯥꯊꯔꯒ ꯂꯩ꯫ ꯃꯍꯥꯛꯅ ꯎ ꯃꯊꯛꯇꯨꯗ ꯂꯣꯠꯂꯒ ꯂꯩꯔꯤꯕꯗꯨ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅꯁꯨ ꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅꯗꯤ ꯃꯍꯥꯛꯁꯤ ꯂꯩꯃꯇꯣꯟꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯍꯨꯔꯥꯟꯕ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏ, ꯎ ꯃꯊꯛꯁꯤꯗ ꯇꯣꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯤꯁꯨ ꯃꯥꯜꯂꯤ, ꯅꯨꯄꯤ ꯑꯃꯒꯤ ꯁꯑꯣꯡ ꯁꯕꯥꯟꯁꯨ ꯑꯣꯏꯅ ꯇꯧꯏ꯫ ꯃꯁꯤꯕꯨ ꯃꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯕꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ?" ꯍꯨꯔꯥꯟꯕ ꯑꯃꯅ ꯃꯁꯥꯗꯨ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯁꯦ ꯐꯠꯇꯕ ꯊꯋꯥꯏ ꯁꯣꯏꯗꯅ ꯑꯣꯏꯅꯤ꯫ ꯏꯁ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯦ꯫ ꯍꯦ ꯃꯄꯨ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯗꯗꯤ ꯀꯟꯕꯤꯌꯨ." ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯕꯁꯤꯡꯗꯨ ꯂꯩꯃꯇꯣꯟꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯋꯥꯈꯜ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ꯫ "ꯑꯣ, ꯉꯁꯤꯁꯤ ꯊꯥꯅꯤꯜ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯅꯤꯜ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯁꯤꯗꯤ ꯂꯥꯏꯔꯦꯝꯂꯦꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯀꯌꯥꯃꯔꯨꯝ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯤꯗ ꯍꯦꯛ ꯍꯦꯛ ꯂꯥꯛꯂꯒ ꯁꯥꯟꯅꯔꯒ ꯂꯩ ꯍꯥꯏꯅꯕꯅꯤ꯫ ꯑꯗꯨꯅꯗꯤ ꯑꯩ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯍꯦꯛꯇ ꯁꯥꯔꯒꯦ." ꯑꯁꯨꯝꯅ ꯈꯟꯕꯗꯒꯤ ꯃꯍꯥꯛ ꯈꯣꯡꯅꯥꯡ ꯃꯅꯥ ꯈꯔ ꯍꯦꯛꯂꯝꯃꯤ ꯑꯗꯨꯒ ꯃꯀꯣꯛꯇ ꯎꯞꯅꯕ ꯂꯨꯍꯨꯞ ꯑꯃꯈꯛ ꯁꯦꯝꯂꯝꯃꯤ꯫ ꯃꯗꯨ ꯃꯀꯣꯛꯇ ꯎꯞꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯁꯥꯗ ꯏꯜꯂꯤꯕ ꯐꯤꯗꯨ ꯍꯥꯏꯔꯒ ꯈꯣꯡꯅꯥꯡꯗꯨꯒꯤ ꯃꯊꯛꯇ ꯅꯣꯝꯂꯒ ꯏꯁꯩ ꯁꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯨꯔꯥꯟꯕꯗꯨꯒꯤ ꯂꯨꯆꯤꯡꯕꯗꯨꯅ ꯈꯣꯡꯅꯥꯡꯗꯨꯒꯤ ꯃꯈꯣꯡꯗ ꯆꯪꯂꯒ ꯌꯦꯡꯂꯨꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯌꯦꯡꯂꯛꯄ ꯀꯥꯟꯗꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯨꯔꯥꯟꯕꯒꯤ ꯂꯨꯆꯤꯡꯕꯗꯨꯅ ꯂꯩꯃꯇꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯦ ꯅꯤꯡꯊꯤꯖꯔꯕꯤ ꯂꯥꯏꯔꯦꯝꯕꯤ, ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯩꯗꯀꯣ꯫ ꯃꯈꯥꯁꯤꯗ ꯀꯨꯝꯊꯕꯤꯔꯛꯑꯣ꯫ ꯑꯩꯅ ꯅꯍꯥꯛꯄꯨ ꯀꯔꯤꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯜꯂꯣꯏ." ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯗꯤ ꯂꯩꯃꯇꯣꯟꯅ ꯇꯥꯁꯤꯟꯅꯗꯅ ꯃꯍꯥꯛꯀꯤ ꯊꯣꯛꯄ ꯏꯁꯩ ꯁꯛꯂꯒ ꯑꯗꯨꯃꯛ ꯂꯩ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯨꯔꯥꯟꯕꯒꯤ ꯂꯨꯆꯤꯡꯕꯗꯨ ꯈꯣꯡꯅꯥꯡ ꯃꯊꯛꯇꯨꯗ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯃꯇꯣꯟꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒꯗꯤ ꯂꯩꯃꯇꯣꯟꯗꯨ ꯃꯃꯥꯏ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯈꯤ꯫ ꯃꯇꯧꯁꯤꯗ ꯍꯨꯔꯥꯟꯕꯒꯤ ꯂꯨꯆꯤꯡꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯤꯡꯊꯤꯔꯕꯤ ꯂꯥꯏꯔꯦꯝꯕꯤ, ꯅꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯎꯔꯒ ꯏꯀꯥꯏꯗꯨꯅ ꯂꯣꯠꯂꯤꯕꯗꯨꯕꯣ? ꯑꯩꯍꯥꯛꯁꯦ ꯌꯥꯝꯅ ꯐꯕ ꯃꯤꯁꯛ ꯑꯃꯅꯤ꯫
ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯕꯗꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯔꯒꯗꯕ ꯃꯤꯁꯛꯅꯤ꯫ ꯂꯩꯃꯇꯣꯟꯅ ꯈꯨꯝꯃꯤ, ꯅꯍꯥꯛꯇꯤ ꯅꯕꯨꯛꯆꯦꯜ ꯌꯥꯝꯅ ꯂꯨꯕ, ꯑꯔꯣꯟ ꯑꯊꯨꯞ ꯇꯧꯕ ꯃꯤꯁꯛ ꯃꯥꯜꯂꯤ꯫ ꯅꯍꯥꯛꯀꯤ ꯅꯥꯇꯣꯟꯗꯣ ꯑꯇꯩ ꯑꯇꯣꯞꯄ ꯅꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯒꯗꯤ ꯃꯥꯟꯅꯗꯦ꯫ ꯅꯠꯇꯦ, ꯑꯩꯍꯥꯛꯁꯦ ꯌꯥꯝꯅ ꯐꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯅꯥꯇꯣꯟꯁꯤꯅ ꯑꯩꯒꯤ ꯃꯇꯤꯛ ꯃꯒꯨꯟꯁꯦ ꯐꯩ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯀꯝꯗꯧꯅ ꯂꯦꯞꯂꯤꯕꯅꯣ? ꯃꯗꯨ ꯅꯍꯥꯛꯀꯤ ꯑꯁꯣꯏꯕ ꯑꯣꯏꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯂꯩꯗꯣ ꯑꯃꯨꯛꯇꯪ ꯇꯤꯡꯊꯣꯛꯄꯤꯌꯨ꯫ ꯑꯩꯅ ꯅꯍꯥꯛꯀꯤ ꯂꯩ ꯃꯇꯣꯟꯗꯨꯗ ꯑꯩꯒꯤ ꯈꯨꯠꯁꯥꯁꯤꯅ ꯑꯃꯨꯛꯇꯪ ꯊꯦꯡꯕꯗ ꯅꯍꯥꯛꯁꯦ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯍꯥꯏꯕꯗꯣ ꯂꯣꯏꯅꯃꯛ ꯈꯪꯕ ꯉꯝꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯨꯔꯥꯟꯕ ꯂꯨꯆꯤꯡꯕꯗꯨ ꯃꯔꯩ ꯁꯥꯡꯅ ꯇꯤꯡꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯇꯣꯟꯅ ꯇꯥꯟꯖꯥꯁꯤ ꯂꯧꯔꯒ ꯍꯨꯔꯥꯟꯕꯒꯤ ꯂꯨꯆꯤꯡꯕꯒꯤ ꯃꯔꯩꯗꯨ ꯃꯈꯨꯠꯅ ꯀꯟꯅ ꯆꯤꯡꯊꯠꯂꯒ ꯊꯥꯗꯠꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗ ꯍꯨꯔꯥꯟꯕꯒꯤ ꯂꯨꯆꯤꯡꯕꯗꯨꯗꯤ ꯅꯥꯕꯗꯒꯤ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯂꯝꯃꯤ꯫ ꯃꯍꯥꯛ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯒꯤ ꯃꯊꯛꯇꯒꯤ ꯂꯩꯃꯥꯏꯗ ꯙꯨꯞ ꯂꯥꯎꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯥꯔꯛꯄꯗꯨꯗ ꯍꯨꯔꯥꯟꯕ ꯑꯇꯩꯁꯤꯡꯗꯨ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯆꯤꯡꯕꯗꯨꯗꯤ ꯃꯔꯩ ꯇꯠꯈꯤꯕꯗꯒꯤ ꯃꯔꯣꯜ ꯃꯔꯤ ꯏꯐꯥꯏ ꯐꯥꯏꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯩ ꯈꯨꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯍꯨꯔꯥꯟꯕ ꯑꯇꯩꯁꯤꯡꯅꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯍꯥꯛꯅ ꯃꯊꯛꯇ ꯂꯩꯔꯤꯕꯁꯤ ꯂꯩꯃꯇꯣꯟꯅꯤ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯔꯩꯗꯨ ꯇꯠꯈꯤꯕꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯑꯇꯩ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯎꯊꯛꯇ ꯂꯩꯔꯤꯕꯁꯤ ꯁꯣꯏꯗꯅꯃꯛ ꯐꯠꯇꯕ ꯊꯋꯥꯏ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯃꯇꯣꯟꯁꯨ ꯇꯥꯟꯖꯥꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯊꯋꯥꯏ ꯑꯃꯈꯛ ꯁꯥꯔꯒ ꯀꯟꯅ ꯈꯣꯡꯕ ꯂꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯌꯥꯝꯅ ꯀꯤꯔꯦ꯫ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯒ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯗꯨ ꯃꯈꯨꯠ ꯄꯥꯏꯔꯒ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯕ ꯃꯈꯩ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯦ꯫ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯆꯠꯈ꯭ꯔꯕꯗ ꯂꯩꯃꯇꯣꯟꯁꯨ ꯈꯣꯡꯅꯥꯡꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ, ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯆꯠꯂꯝꯃꯤ꯫ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯂꯩꯃꯇꯣꯟꯒꯤ ꯃꯊꯛꯇ ꯋꯥꯀꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯂꯩꯃꯇꯣꯟ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯝꯃꯤ꯫ ꯄꯨꯟꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯍꯪꯂꯝꯃꯤ꯫ ꯂꯩꯃꯇꯣꯟꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯂꯩꯃꯇꯣꯟꯒꯤ ꯂꯧꯁꯤꯡ ꯂꯩꯕ ꯃꯇꯧꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯃꯅꯥ ꯀꯌꯥ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯥꯏ ꯍꯨꯔꯥꯟꯕ ꯇꯔꯦꯠ, ꯅꯈꯣꯏꯅ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤꯁꯦ ꯃꯁꯤ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯆꯥꯎꯊꯣꯏꯕꯨ ꯑꯄꯪꯕꯁꯤꯒꯤ ꯈꯛ ꯈꯟꯒꯅꯨꯀꯣ꯫ ꯅꯈꯣꯏ ꯁꯣꯏꯗꯅꯃꯛ ꯑꯋꯥꯕ ꯇꯥꯅꯤ꯫ ꯃꯍꯥꯛꯁꯦ ꯄꯪꯖꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤꯅ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯑꯣꯏꯖꯔꯤꯕꯅꯤ꯫ ꯋꯥꯁꯤ ꯇꯥꯕꯗ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯔꯤꯟ ꯄꯥꯟꯗꯕ, ꯁꯨꯅꯤꯡꯗꯕ ꯑꯄꯪꯕ ꯆꯥꯎꯊꯣꯏ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡ ꯂꯩꯕꯤ ꯂꯩꯃꯇꯣꯟꯒꯤ ꯃꯄꯥꯜꯗꯒꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫